Image Paodam Yang Bidib Simbahan with Taram Noxabolina, Kurumzari. Nasi Maru Pauda is singing sounds on the singing the Makta. A cook never sent pumpkin and man period looking Haina, Mr. N. Bidan High Cray. Father's Day Torum Pantokna Cray, Loinana. Lomi singing no Mugoiba training program ama Pantokre. Hauzik Mapung Pau, Lobby the sea. Handak nong leptan suudagi Manipuri tampak lamda ising isaw na sohon garba singi damakta Union Home Minister na akak na ba senpam tengbangi damu piraklagani haina Manipuri Chief Minister N. Bidan Fongdokre wafam masingasi Chief Minister na hingang Assembly Constituency gi manungsan na leiba mangjam amadi maiba khulgi ichaw na sohon labam famsing yengsinbagi khongsat tamhang Fongdokibani Chief Minister na makhata kibada ichaw gi awaba mayok na singi damakta tengbang na ba center da ai ba zero thadro khangan kibag loina telephone konthang da wari sana kre center gi maikei dagi athuba da tengbang pirak lagani magna thakiba facts phangle haina su khangalakle loram ban kai gi yum center ga singi yum leitriba asigi damak yum sadaba yaroi ichaw na son khraba lambi thongsing semjin na ba center da akak na ba senpham sing athuba da pirak na ba ai ba zero thakiba aduda yauke Relief camp ta sang from Lauduna Lady Singi, Sana Taknaba, Tau, Sing Singba, no, the Tangai Fatan, Sang the Bayadraba, Polam Sing, no Manini Madunda, Sinarak Lagani. Hausiki Waina, National Food Security Act, Sing Hawaii Sing, Sinar Basu, Loktoki Sing Adu, Amuk, Hapsin the Bayaroi. Simistrana, High, Sajing Karamda, Meter Sahum Lom, Torban, Kai the Gi, Ising Jensin. Jensin but Tingbangam the Laki Vudu, Nasi, Pumari Rom Tab, Tingbangam Lay. Wangway, Maibamda, Torban Town, Kaiduna, Laibasi, Assam Rifles, Paramilitary, Security Personnel, Police Recruitment Yauna, Marilena, Official Singer, Tingbagi Tabakan, Sataki. Nakalamurumda is our Sinatol Kadava, Laina, Tina Sing the Ingatoknava, Marilena, Health Department Sing the Kangan Cray. Lengaki, Makedagi, Ichaun, Solova Sing the Pang, we have a Mating Pang of a Concre, Amadi, Ichaun, Madam Werga. Mapanipan Topi Kurung Sadaba, Mayak Nerising Kohanaba, mobile toilets, Saranabasu, Kangan Kray, Hainasu, Simistanama. Prazamayam Siayamba, Ware, Miki, Fletcher. I don't know, Leva Prozada in Apple, Projecti, Sing Handarani, Sing Handar, Question of Queen section, that is Tangavi Sing, Healthy, I don't know, medical Ladiba, Adagi, Tangavishin, the PG. Lime, Kari Takali, I am Cindy Singre on Prajas in the club yard to be coming about the Commanis. I take it away in Tundusan and water party. Men and the honors again. Katana Pondoke. Nakalamurumda and the Kishaw swallow about Darvis singing Mating Panganaba Hanboina. CM Relief Funda All Manipur Added College Teachers Association na Lupalak Ama Donation Tarokre. Nasi, Minister Bangloda. Amaktagi, Mihur Sing Laktuna Senpam the Kusina Kivani, Dengwak Pirakpaginamak, Simistrana, Amaktabu, Takat Pafondoke. Consumer Affair Minister Karam Sham High Cray, Handaki Sound Solava, Yum Sing, Atubumatam the Mahaki, Makedagi, Amadi, Lengaki, Makedagi Sargani, Wafamasi, Lilong Sazing the Isound Son Kraba, Minister and Hakting Yingsin Bada Pongo Kivani. Minister Makata Kivada, Langtawal, AC Manungsan, Mamam Singa, Isauna, Sohan Krava, Yum Sing, Masagi Pocket, Natraga, Lengaki Matina to Saduna, Hanagi Film the Hajinava, Honorgani. Lilong Sazing the Gi, Samuru Pawada, Sahi Ohum, Lepat, Laitana to the Lonaman, Kaiduna, Mapamasi, Ladyba Praja Sing, Awabaka, Piri. Ising Kaiba Mapam Sing, Tingnabagi Tabak, Hosik, Rashilak, Hainasu, Mr. Shamna, Pontopagaluna, Awabatar Singidamak. Tengbang Naba, Maki Makedagi, Angam Batak the Honagan Hike. Nasi, Mapam Kiada, Father's Day Torum, Pangtok Nakre. USA Washington Gi, Spokane Koba Town the Lermbi, John Bruce. Kobe Nupiamana, Father's Day, see Hodokivani. Listening with some up and soon up and Damahagna, Church Samada,
Mother's Day gi thoram yaw rabu matungda mahaki apokpa mapana makhoibu yamna wana yolkhibadu ningsingludaga Father's Day pangthok nimagi itil phorokhi mama yawduna angang tarpu mapana yolkhi Father's Day palan tausi haina dotna Spokane Ministerial Association haijabada yabirakuna Jungi ahum suba nomajingda Father's Day pangthok naba warep lawkhi Spokane gi mayana tabadagi Father's Day pangthok naba kudakta order thoki matungda Spokane Church na lawki warep adu taraduna Governor nasu jun gi ahum suba nomajingda state khuding na pangthok naba lawthoki matam adugi masak nairaba miyoi ama oikiba William Jennings Bayrant na Senate Father's Day ki wafam pukhatki maduda yabiraduna Father's Day bu national holiday wamina lauthoki USA gi kuntha suba President Calvin College na Father's Day pangthoktuna mapa obising wi kai khunu utgadabani haiba wafam miamda appeal toki ngasidi maleng yumfam punawta Father's Day gi thoram pangthoknare maroina church singda thoram asi ishorbu thagatpa amadi mapung onda haijabaga loina pangthokpana mapung oiba thoram oiri mapa oibisingda mama oibisingna amadi masa singna ngamjaba khudol piduna ikai khumna unake Bible dagi wahi patoktuna ibung amada mapa amna loriba daita gi maram dasu Bible dagi reference piduna naina basu Father's Day gi moroiba saktam oiri Kaksingi irum mapan manaki toll tax banakta leiba Union Baptist Church su Father's Day thoram pangthokki isor thagat pagi isai saktuna haijaduna amadi Bible dagi wahi naina bana thorongi mapung phaba saktam sing oikhe The Great June Uprising and Unity Day hayeng kekrupata pangthok naba sem saba loinana Manipur praja miam na punna saruk yaminasi haina Observation Committee gi chairman Sunil Karamna ngase kekrupata pangthokpa pau misinga unaba amada phongdokre Indian government ga NSCNIM ga wari sanari basida Manipur gi apunba amadi interest thugaina bagi yaruklabadi amadi horaklabadi Manipur gi apunba philip ama lepli haibagi kholau amaga loinana singnarakpa targadi e nai tarakpagi iho natraga akanba iho lakani haibagi firep hayeng miam punba numit asida punna lominas gani haina pondrokhi lisingam samapan nipumapanda India da merge tawkraba Manipur gi praja singda Indian citizen amagi treat tawruktaba targadi Manipur gi hak right phanghalu haibagi wafam lak oi haningai leite maramasina Indian government Manipur gi apunbagi saktam thugai danaba honabiu hainasu mahangna makhatan haiki loinana UCN na gauriba bannasida hayengi thorum asigi damak haikat laikat tamba lakpa miamda apanba ayetpa pibgan hainasu appeal tarukli Youth and Students Development Organization YSDO listing with Sawapan Hundrapan metric base of Kaksing High School na Sinduna Mayro Singi Oiba extempore speech amadi quiz sangdam naba amasung SSLC examination 2018 da Kaksing Center gi oina mithoi mehelaba mahiro singda mana piduna puning thotpagi thorom amangasi Kaksing district ki Kaksing Phuspa lekai da leiba library and information center gi punsang da pangthokre thorom madu da pukramum ni mai thabukti potharaba journal education officer Catherine Manaubi thabukti potharabi oja amasung Manipur gi han chata accountant Khetri Kunjabi ahumna khanaba mithung sing oina saruk yakhe ngasi pangthok khiba changdam naba sing aduda extempore space ta erina Khetri mayum Padmaratna English School Kaksing hanba Raj Naurem Padmaratna English School Kaksing ni su amasung Renedi Kundong Bam Standard English School Khongjomna ahumso mana phangki quiz changdam naba adudana Padmaratna English School Kaksing gi Khetri Alfred amasung Naurem Rohit anina hanba Victoria High School Kaksingi Catherine Rishikant Amasung MD Hussein Anina Anishu Amasung Standard English School Khongjong Gironedi Khongdom Amasung Singtam Alexander Anina Homsu Mana Funky SSLC examination 2018 da Homsu Takraba Aduga Kaksing Center gi oina ahanba takraba B Balkrishna Kaksing Warang Them Lekai Amasung SSLC examination 2018 da kunsuba question takrabi Karong Rainiva Komda Khudol Boxing Piduna Kai Kumna Baluk Utpagaloina na puning thawat ke ya all Manipur na sinduna haukiba tang trama digi satrakpa Northeast Emerging Queer Leader Equal Summit 2018 ngasi losin kre Tribal Research Institute TRI
चिंगमैरोंगी मिनी कॉन्फ्रेंस हॉल द पांगथोखिबा थरम अदुदा तोंगान तोंगान बा हिरम कयागी मतंग द खनने ने खिबग लोइना मिस्टर गे 2018 ताखरबा समर्पण मैतैना building blocks of communication haibagi matang da warol piki the Hamsaver Trust Mumbai gi sentang makha da pangthokiba thormaduda North East State singi delegate kun lomna saruk yaki thormasi hawlog liba da ha sing da ISIV ACE ki matang da awareness piduna laina sing asi matang da mayek sing na khangan ba human right amadi skill development ki awareness piba inkalag liba da ha sing da transgender sex ISIV gi mamut ta na khangan laga makhoigi marum apang sing da khangan ba pangtok pani highway. We really need to make the society aware and the youth to sensitize themselves and generate mass knowledge about LGBTQ community and how to approach the society and how to take forward the movement. So this summit is really helpful in several ways to the youth, and on all the states from Northeast is participating here. So this really amazing. I think they will go back in their states and they will do amazing work and whatever they have learned from here. Representatives of Lois role kaksing sinduna paisam sung pangal handuna photok hena puthok pa haiba pandamda kharif floro ki matang da longi singi oiba nomagi training program amang sei kaksing sumlang da leiba role gi mipun sang na pangthokre kaksing ya koiba da leiba longi yang khairom na saruk ya khiba tharmu gi wahau to piraduna role gi secretary M Samuna hai longi sing na paisam sung pangal handuna photok hena puthok ke haibadi longi sing na akhang ahi sing tanaba mathau tai pothok hena puthokpana imung adugi semitlon da phagatnaba khak natana iram damsu semitlon hangathanba hengathan mangamgani phongthok marang kaina puthoknaba aikhoi khuding makna honabagi matam oire haina phongdokhi role na sai khudingi oina kaksingi longi singi oiba phongthok henba tanabagi maoinana pangthokhiba training program aduda role gi vice president Catherine Yubina Thorom Mapu oina sarup yakhi loinana El Sanatomba assistant agriculture officer soil testing laboratory porompat amasung KH Nimaichan Assistant Program Officer Anina Mathangsina Lebak Lehau da chemical sinabana amangba Lebak Lehau phan thamnaba lomisingna logadaba thawda amasung mahi marong da tagadaba laina tila kaya dagi kamdon ngakhukni haibigi matang da akhang ahi sing oina wangang khi akhang ahi singa lomisinga su uhang pahongna duna tatuk tasin su tawna khi Om Suba Editors Guild Manipur gi annual general body meeting ngarang Impal Hotel da Guild Sigi President A Movina chair longdana pangthokre mifamaduda secretary general gi report amadi finance account amatoina fast torba matungda mathang tam pugudaba office bearers in khanki nauna khalaba thodang pugudaba mesing adudi president da Kogendra Komdram editor Sangai Express Manipuri edition vice president da P Ibusjawa chief editor Kangla Pau N Hemanta editor Huendan Pau Manipuri edition amadi Ponphamgi editor A Robindra Sarmani Hanagi Secretary General Yumnam Rupachandra Editor in Chief Impact TV Amadi Kangla Pau Editor P Labango Amukhana Secretary General Amadi Treasurer Oina Khankre Pandamgi Editor Sibadatta Luang Amasung Jalan Bannergi Editor Onjamang Haukipuna Joint Secretary Sing Oina Khankre Nauna Kalaba Office Bearers in Kasina listening Samapan listening Sumnat Trampan Power Topugani Haina Editors Guilds Manipuna Tadro Pasirlobana Hairi Amnesty International India Extrajudicial Execution Victim Family of Manipur EEVFAM Amadi Human Right Alert SRA na Sinduna Satrakiba Global Brep Campaign ngasi Impal Hotel Classic ki Sangai Holder Loishin Kre ngasi Loishin bat numita panel discussion amasu pangthoki hairiba discussion adugi moderator na Amnesty International India ki program manager Arijit Sen oikibaloina tongan ba resource person sing Likita Banerjee na Shrinking Space for Human Rights Defenders Ranjita Sarokpamna Threats Faced by SRDs in Manipur Renu Takhelambamna The Role of EEVFAM in Seeking Justice Singya Luituina Lessons from the NPMHR case on Afispa Bablu Lotongbamna Navigating Barriers to Access to Justice Amadi Pradip Panjobamna is indifference to rights activism raising haiva topic ta wangang ke
Students Library Association Kaksing Slagi Kun Laksuba Manasing Lantopa Masung between Mehelvasing Harautam Opagitrom among us. Kaksing District Kaksing Makala Kaidaleva Grace Cottage Culture and Educational Foundation the Pangdo Cray. Manasing Lantopa Amadi Harautam Opagitrom Aduda Wai Susanda MLA Kaksing Assembly Consultation Atoy Mitung Catherine Sawa President Sala na Thromapu Naurem Sanjay Kumar Chairperson Kaksing Municipal Council, Khatri Mayum Zaljit Vice Chairperson Kaksing Municipal Council Amasung Victoria Yangkhom MPS SP Kaksing na kanam mitung sing wan saruk yaki ngasi la thokhiba mana singi manungda Bosem Gosem Amasung CBSC na lower class 10 number 12 examination 2018 da Kaksing Municipal Council gi manungda leba mahairoi singi manungda ma khwaidagi wangna phangba mahairoi ahum lengaki school khakki oina makok mathang tarba class 10 gi mahairoi ahum amadi Bosem Kosem Amasung CBS in a lower class 10 number 12 examination 2018 da Kaksing Municipal Council gi ward number 11 gi oina makok matang takrabi mahiru sing dasu mana sing pi dunai kai khumna mamsung puning thot ki media award na image tv Kaksing gi administrative officer Khatri agenda best citizens gi manana Victoria Yangkhom SPS MPS SP Kaksing la thok ki ngasi throng gi saruk ama oina tongan lam kayada mixed kya por khraba amasung achievement sing phangla khraba miyo sing nasu khodol boxing pi noi kai khno wot ke ngasi throngwi saruk ama oina kunsuba salagi mana sing na thokpa amadi harau tamna okpa throngba mari lenana sefong amasu thronggi athoiba mithong throngmapu amasung akhana mithong singna miyamna mangda phongke Okram Sagai apokpa trust sinduna trate subai state level amadi Okram Sagai meritorious students award yantokpi thorom ama ngasi major kullu leiba Manipur Press Club pangthokre thorom adu da saruk yakiba Kosem is chairman Lamabam Mahendra Haiki. My park habadi taxi kaxi laiba one of a canbatai. I quite a myro ama when my partner one of the I quite a wood of Simakal Marini. Makal Singadudi, Imunganum Mahisang Mahiroi Masamak Amadi Kunai Akoiba the labor Miami Mui Dugi Lamsa Chazat Kang of one of the Mahakana winner Vige Kang of Matamda, me Dugi Lamsa Chazat Kang of Gani. Maramaduna, I quite a Maruba Pangtin, Matotai, Masina, Skulamadi, Yumdagi Pangdava, I want to Kang the Wakalox in Cameron, Pangdavilambi way. Maramaduna, Hide Makal Maria si, Tongman, Satpa Matotai, Matamdura Kunai Amadi, Lamdamasi Chakoto Porokani, Kangdal Kangbasava, Leighton Labas Havasing the Puxel saying the Mana Kunai si, Sakopa Porokway, Masasu Sakopangam Loy. I quit Puxel saying the Tabuk Tosi. Taumasida, CBS, Egi Class 10, Amasung 12. 2018 exam da makok matang tarkar sing fencing football amasung hockey masana da medal lor ka sing da meritorious award sing PK award ase Okram Sagi gi puna mahiroi kuntaruk amasung masak narba sanor hum da PK loinana Okram Sagi gi ningol amadi pibada gi khwaidagi halor sing amasung sagai asigi halor ba khwarmon ima kaithel pofam phambi da su khudol por piduna ikai khumna botke understanding with the I to really approach it up Kani ko makara ni du yo le kai du yo le ma tu yo jati yo na ai du yo ka to ko na tong mi ko ka ko le share it is a march towards progress of the Okram Sagi as well as for the progress of the state of living Arvind Kejriwal Singba Delhi government amasung Lieutenant Governor Anil Baijal gagi marakta kangrum olaba IS officers singna ngasi press conference ma pangthok tuna rajniti gi lanphamda o athom togire haiki Minister Kejriwal na IS officers singna strike sanction bada center amasung lieutenant governor na sawgali haina maral siribani thamari ma ki government awa mayok narakli haina Minister Kejriwal na phongdoki ma ki wafam adu IS officers singa yakite makhoi kanamta strike sanction balaite makhoi tofam thokpa bathau tori haiki IS officer Manisha Saxena na haiki bada makhoi di rajniti yaw laite government la I amasung satki adubu makhoi na government kudimakta manaba service piki amasung piri haiki amromda Aam Aadmi Party AAP na Prime Minister Narendra Modi gi leifamda sangsin bana maram orduna Delhi gi metro station manga ngasi service lepki police na poktak pibagi matung ina Delhi Metro Rail Corporation na Lok Kalyan Mark Station numit yung madagi tingjin ke Central Secretariat Udyog Bhavan Patel Chowk amasung Janpat Station singna nungthilpung ani dagi tingjin ke Delhi gi Chief Minister Kejriwal amasung
माकी कैबिनेट कॉलिग्स सिविल सर्वेंट्स मथौ तहलु हाइदुना लेफ्टिनेंट गवर्नर बाइजाल की युम केम तौदुना लेरक चेरोल अमा फारे लेफ्टिनेंट गवर्नर ना मखोगी पाकुम पीदबदगी प्राइम मिनिस्टर मोदी की लेफम चटनबा एएपी ना ngase upung mari dagi chatpa hogani haina lauthokrabane नेपाली अवार्ड थंग सरुक तलैबा अरुण 3 हाइड्रो पावर प्रोजेक्ट की टनेल अमदा लेबा किंथरकपगी थौदोकता थीबा खंगलुद्रबा मियोय मरी पुंग निफुगी मतुंगदा कनबंगमख्रे मखोय मरी की मनुंगदा इंडिया मचा अनि यावरी प्राइम मिनिस्टर नरेंद्र मोदी अमसुंग नेपाल की महाक फमानबा केपी शर्मा गना हौकिबा थादा मेगावाट समापन की प्लान अदु तुम लिंक्टर एरिया दा पुन्ना उरेप उयुंग तमखिबनी टनेल अदु किंथरक पद यामलब लेखोम लेनांग सिंग अदुना थबक सुदुन लेरंब सिंग अदु चेथगिबनी हाइरि हौजिक सानबगी पाउदा फीफा वर्ल्ड कप की गलांग सानकिबा मैच सिंगदा ग्रुप सी की फ्रांस ना ऑस्ट्रेलिया व अनि मद थोइक्रे ग्रुप डी की अर्जेंटीना गा आइसलैंड गा गोल अमम चेंदुना ड्रॉ ओइखि ग्रुप सी की मैच अमदा डेनमार्क ना पेरू अमसुना थोइक्रे ग्रुप डी की मैच अमदना क्रोएशिया ना नाइजीरिया व अनि सुना थोइक्रे ngasi nungtul pung ma makhaida group E की कोस्टा रिका अमसुंग सर्बिया का सानखिबदा सर्बिया ना कोस्टा रिका बु अमसुदा माइथिबा पीख्रे नुबिदांग पुंग निपान मखाइदा ग्रुप F की जर्मनी अमदी मेक्सिको अदुगा नुबिदांग पुंग ट्रामाथोय मखाइदा ग्रुप E की ब्राजील अमदी स्विट्जरलैंड सानगनी हौजिक अरोइबदा मरोइ पाव अमोना पिजरी इसिंग इसाउन सोनगब सिंगी दमक्ता अककनब सेनफम की तेनमांग पिरकलगनी हाइना चीफ मिनिस्टर एन बिरेन हाइख्रे फादर्स डे की थोरम पांगथोकनख्रे लोइनना लौमी सिंगी नोमुगी ओइबा ट्रेनिंग प्रोग्राम अमा पांगथोकख्रे ngasi di paudam saduk saba matang asul jire miam obukana khudum jari